Ancient ayam ge ayaba yaudrabadi Manipuri miyamna mapandagi khamen asinba chaba phangloidore Manipuri miyamna chanaba mapandagi khamen asinba puchilakpada athingba piriba miyoisingi mathakta leingakna meeting changbiu association sahi kya supna warisin purakadoribani haiduna government of India ga ceasefire taunarga wari sanaragliba hariba Nagaland gi lalhulup ancient ayam ge ayaba yaudrabadi Manipuri miyam mapandagi puchilakpa khamen asinba chaba phangdabagi fibamda leire anoba thodok asigi matangda ngasi press club the all Manipuri Vegetable Wholesaler Association gi pawgi mifam mana pangthukna thawdo asi matangda pawnising marik chumbu wahum sing phangdokre pawgi mifam asida S asigi in charge laisram Romesh na hai matam kaya gi mamangdagi S asina Manipur gi miyam da hum momol da mana masing ensang napi mapandagi pusilakpuna phanghalakli adubo hojik Manipur da mapandagi pusilakpa ensang napi sing manung da khamen asinba tomato nasik haiba khamen asinba asim mamangdagi hauradun Assam Dimapur Kharup Tion Singwa from Sing Asidagi Matam Matamgi Oina, Ohumpo Malda Kamenasin Basigi dealer Singayana, Mandalay to the Miam Gidamakta Pusilak Libani, Adobe Ikan Kango the Wholesaler Singi Association Asida Amasung Wholesaler, Tauzeri Sing the Karigumama Kangalam the Namui Kara Manarga Dimapurda Syndicate ni Hive Amas Himsin Crest Syndicate Asin and Ensign IMG Vegetable in Charge Sikaho Asumiga Manarga Tasi Taradagi, however, import of Napusilapa Kamen Asin Bagari Sing Dimapurda, Fazinduna Tamki Aduga Kamen Asin Bapurapa Gadi Kudum Dimapurdas Syndicate ni hide an assembly Bamakoy the Kamen Asin Basing Manipura Pusinaba Logo the Vani at a from the Kamen Asin Baloga Yaro Haina, I think Bapiraki Hadi, or from a system Hive Kakana and Dimapur assembly was syndicate when a logo the Vani Hina so Kiakan Piraki, Gariguma syndicate as they go to the Manipuri Gari Kudim Farga Tamgani Adugalupa Lak Ama de Lak Aniga Makai Pavagis and Pongari among Guina. Piraba matung da Fatin Tamba truck sing low to Payagani sent from a Sipita with the Gari Amata Manipur the Sang Bayar Hensuki Laki Harim, Magna Makata and Habitama Pandai Kamenasin Pusilakoga Marilyn Kihalaki Mangagi Maming Mata Amasumakoigi mobile telephone number sing to missing the Pundoki Makoigi Marung the Ancient IMG vegetable tax in charge Sikaho Asumi Amasung Dimapur the Sembasin Ker Adugi members sing Hajabasing Rakesh Kumar Mato Babu Sahab, Manish Kumar, Amasung Pawan Mehetoni Highness Pamising the Pundoki, Panbea the All Manipuri Vegetable Wholesaler Association, SK Nagampal the Office Oveni, S Asigi register number na 1169 ni Hari. Dr. Ritabu Mehatina Halam but the Sedavasing Subsaba Sarakika the Ningarang Tinpung Mariga Makairum Tarak the Imphal PS na Kolibaya School Sangakam Lectal. Laibi rimsta senior physiotherapist oiram badagi thabuk pothar Dr. Angom Ningol Asem Ongbi Rita Sahiu Kutarin Mapuroiba E Muhindro Bumaki Imung the Matanta Laibigi Kudung Sabalo to Nami Hatina Hatuk Lomba Thodoki Mayokta Nasima from Basigi Miam no Wakat Kung Sing Dunakan among the protest Toukhre Kongzangasi Yaskun upon or Maida Pai Beluk no Yaskul Club Nipan upon Beluk or United Clubs of Yaskul Pun Sinduna Sang Kibani Kongzangasi the Saruki United Club of Yaskul Vice President CS Jamunana High Meeoi Nupi Mayam Munisi Leighton Imung that of amusing later we could observe a lower Tamthina Halam Tholaklaga Erang Mayam Nakan among the Yaninte, Haujigasi Yam no one of Matamni, Manipuri Erang, Maram Original Lamdam Asig Yam Kamtang no one ringing Matamas Nupi Amunusi out and Tamthina Hatuklam Sienava, Meeoi sing Farga Serak Pigadam Haki, Yaskul upon Maida Pai Luki can banner Asem Ongbi, Mem Tombi Hai Nupi Amumu, Bekim Minusi Amata out and Tamthina Halam but Hodok Tamu Solanite, Taduas Sienava Meeoi Lengang Farga Logi. Matung inakan maserak pigidamni haiki serak sidang ngarang ki thodok asigi matang the police no lokal pa case kamari lenen laikhidrabi ki haksang asi rimski miren sangda PM examination Toukhre adum oina mahaki aroiba mathau mangam pangthokna imungi mioi singna mahaki haksang pulausin khidri criminal casing mayok na Manipuri former amasung sitting MP MLA singi case ex MLA Lukhoi Ratan Kumar amasung MLA Syam Kumar gi casing close tawre herik padagi court na affidavit oina phongdok raknaba khangan khre Supreme Court of India Levak Asigi State Pumnamakta Lake former Amasung sitting MP MLA Singi Matakta register Todun Lokot criminal casing investigation Amasung Well Atu Madam the Saturday Loisanaba Kanba coaching power link Kana Pirakiva direction Gimatung in a Manipuri Oinasu State Asigi former Amasung sitting MP MLA Singi Matakta Lokot casing investigation trial gi thabuksing monitor tawnawi damakta High Court of Manipur na kumja 2020 da lokot ki PIL number 38 ki makha taba well ngarang pangthokre PIL number 38 of 2020 asing arang High Court of Manipur Chief Justice N Sundar amasung Justice A Bimol gi bench na makataba well gi damakta lokut ki bani court na matter asi lokolak pada petitioner gi mai kaida senior counsel KS Tarun Kumar na lepki aduga PIL asi gi respondent number 1 2 3 Manipur Lenga ki Chief Secretary Home
Secretary Law की माइकई Advocate General आनंद हेजम ने लेपकी Respondent number 7 ओइरिबा CBI की माइकई Senior PCGW दारा किशोर ने लेपकी अदुग Respondent number 8 ओइरिबा NIA की माइकई दने Deputy Solicitor General of India की S Samarjit ने लेपकी कोर्ट न मेटर असि लौकतुना खनरकपदा PIL असि की एमिक्सु क्यूरी ओइबा Senior Counsel Y निर्मला सान्ना PIL asiga mari lena court na pik direction ni matung ina September 10 2025 the Hard Court of Manipuri registration ni mai ke submit tawraki ba August kontraga mathoi 2015 phawda criminal case sing mayuk na ki Manipur gi former amasung sitting MP MLA singi state report ta former amasung sitting MLA taraga mathoi gi list ama pikhala ki list asida former amasung sitting MLA sing na mayuk na case ki FIR number court na casing adugi tamta sathaba trial gi case number penan offense yaw na charge sheet file tawrok amasung casing adugi August kontraga mathoi 2025 phawda laikhiba present station na singba mayek sing na palaki adum oinamak PIL asigi YL court na September taraga mathoi 2025 ta sathakiba MX Curie की माइकई की पिखलक क्रिमिनल केसिंग मायुकना फॉर्मर अमसुंग सिटिंग MLA सिंगी स्टेट रिपोर्ट असि महाकना कुपनि यंगसिन खी हाइना कोर्ट ना प्रेयर तौरपग लोइना मसिगी मतम पिबिना हाइजरखिबनि MX Curie ना तौरप प्रेयर की मतुंगिना कोर्ट ना अयाब पिखिबग लोइना PIL असि मका दाब वेल ngarang sathana लेपखिबनि MX Curie ना September 2025 ta कोर्ट ना सबमिट तौरप स्टेट रिपोर्ट असि यंगसिलब मदुंग द रिपोर्ट असि गी serial number 5 ta यावरिबे ex MLA ओइनाम लुखोई की मथक केस FIR number 55 2025 Mayang Infant PS under section 2122 121 121A 34 IP C20 UAP ek amasung 25 1C arms ek register tawdun lokot pe yauri adum oinamak report asida case asigi charge sheet file tawraktri haina phungdor khibani aduga ex MLA KS Ratan Kumar gi Mayang Infant PS lokot khiba case FIR number 14 to 2022 under section 147 148 149 188 353 325 IPC lokat kibalai adum oinamak charge file tawrak 3 hairakibani maram asina ngarang meter asi court na khanarakpada MX Curie gi maikai degi serial number 5 amasung 6 ta yawribe ex MLA ani amasung serial number 9 da yawribe MLA amagi mathakta lokatpa case ki charge file tawrak taba thengnare haiba work from court ta submission tawkhre Wales the Saruya Kiba Advocate General na August Kuntraga Mathoi 2025 Phawbagi State Report Serial number 56 amasung 9 de yauriba casing asidi close tawkhre haiba work from court ta submission tawkhre Advocate General gi submission tarba madung da karigam case ahum asi close tawkhre helpabadi affidavit oina state ki maikei degi Home Secretary Law Department closure report aduga loinana submission tarokna ba direction piki ngarangi boil da saruk yakiba CBI gi maikei de lep ki ba council su February taraga mari 2019 gi FIR amaga mari lainana final report pikalak tribagi maram pinabagi makataba matam pibinabani ki council singi submission sing taraba matung da court ki maikei digi mari lainana bi case sing asigi investigation officer ta file tawa affidavit amasung prosecution ki maikei digi report ka loinana court ta submit tawrakna bakhangan ki loinana PIL asigi makataba oil mathang thagi taraga tare ta sathana ba lepki Bangladesh ta chemical godown amasung garment factory mai chalakpadagi Meeoi taraga taruk Sikhre kayana sokre Bangladesh ki konung Dhaka da leiba garment factory amasung chemical warehouse ama mai chaklakpada Meeoi taraga taruk Sikhre amasung kayana sok apan nangkhre haina official sing pungtorakre BSS News Agency na Fire Service and Civil Defense Media Wing gi Talha bin Jasim Kobo officer amagi pau court tawraduna haikibada tamthiraba maihau langpok aduga garment factory ge thangnana leiriba chemical warehouse amadigi haurakibani haire Garment factory aduda leiriba ahanba amasung ani suba floor dagi asi baksang sing thengnaki haina su fire service amasung civil defense director operation and maintenance lieutenant colonel Muhammad Tazum Islam Chaudhuri ne paumising da phungdora khibaga loina mai sapo matungda toxic gas thoklakpana maram oiduna garment factory aduda mathong tawriba sing loinamak siramlagani haibigi singnaba lei hairi mai adu fire fighter sing muthatpa ngamkhibaga loina garment factory adu thibagi thabuk sathari hairi ayuk pung taraga mathoi ki minute nipuram tarakpada mai chakle haibagi pau phangwadagi fire fighter gi ahan batim na mafam aduda ayuk ki pung taraga mathoi gi minute yankai ga tarukta thungki garment factory amasung chemical godown adu Rupnagar da leiba Bangladesh University of Business and Technology gi mamang thangba sarukta leibani hairi fire fighting engine mapansen aduna mai adu muthat pangam khi haina su fire service director na makha ta na phungdorakli Bangladesh tam husari gi huna industrial disaster kaya mai aduna lagni industry sing asi section thorang lokat wat padi khudong ki kaya asi thukna bagi macha kam ori kumja 2021 da su Bangladesh ki chinjak amsung thakna pothok factory amada mai horuk padi mi yankai ga ni thoi siki
कुमजा 2010 दा कंगलोन की वांगवदा केमिकल सिंग पैसिंदुना थंबा युम अमा मई चकलकपदगी मियोई चामगा कुल हुमदोई सिखी हैरे अदुगा अरोइबदा यामना मरोइबा अपडेट खरा थमजरम के आसाम राइफल हजिक लोनपी खुंदा कुकी रालहुबा अमा फाखरे कुकी मयाम थोलकलगा थतुना मुल्लगा सेथनख्रे हाइना कंगलै बाकी अपुनबो कोलाउना अपडेट तोबिरी।